Sifong Tongan Tongam Manipuri Sifong Singam Sum Tokiva Taudoa Tok Sing Digi Maru Ebe E Pauks and Conga Saraga, Manipur Top Senel Gimake Digi Mam Tamzagi Ahanbada, Ngashi Levaxigo COVID-19 update report Mam Pizage. Hawkibapung Kungamari Sida Apun Boina Mioi, Lissing Kuntraga Mariga, Samapanga, Humdragomdoi, now no COVID-19 positive Webig report Tang directly had it. Ado high Pung Pum Habidi, Hawkibapung Kungamari Sida Mioi, Saniga Humpuna, COVID-19 positive Web Mioi, Lake Hidre, Hainesu, Nasigi, COVID-19 update report Sina, Makatana Fundurakli. Makasa Tarakpoina Topa Pawamana, Nupi de Sakti Hena Pira Badi Fibam Pagalakani. Nupi sing the authority oibigi sakti hena pirabadi rural area gi issue sing socio-economic ki phibam fagalakani haina rural development and panchayati raj minister T.S. Bisurjit na Hatkhre azadika amrit mahotsav ngasi kong bukhuno awang laikai gi osekon nongpo community hall pangthokpada minister na wafam asi phongdokhibani thoram maduda black resource center staff of village Entrepreneurship Program SDFK Kairao Bitra Block na Manipur State Rural Livelihood Mission gi makhara pangthokpani thauramadu self help group nifuga marida loan amadi khwaidagi phaba self help group ta lupa lakh amagi senpam yenthoki athoiba mithung oikiba minister Bisurjina haikibada India bu ningtamlaknaba hotnabada miyoi kya laikide Ninka tamlaba matungda India sakot hanabagidam lusing makyana thaudang loki Azadika Amrit Mahotsav asi India pumbagi oiba campaign ni India gi apikwa khungang lam kudimak sakotpa puraktuna asobo sakti lebe India ama puraknabagi wakhaloni khungang khakta entrepreneur kaya tholak khungangi lamsing asi hena sakotpa purakpa ngamgani haibagi wakhalona program asi pangthokpani Program asigi makada self-help group sing the kanaba kaya marum fongana na buso honari nupi sing da henba sakti piraga livelihood hengat hanba haibasi program asigi pandamni coronavirus manung asida mapalamda pothok export to basi sainagi mathangda indiana oidi haikenasu pawsina report tawri atop pawamana border pillar number 81 gi Memorandum Pishinkre, Sibasena Manipur Unit ki President M. Tombina Lusingba Manipur Democratic Alliance ki Kangbu Amana, Myanmar Lonaba International Border Manipur gi Ngamkhi Manungda, Kilometer Ahumrom Sangshilak Border Pillar number 81 Yungshilak ki Wato. Asi Gengsinaba Prime Minister the Memorandum Pishinkre, M. Tombigi Cyril the Indo-Myanmar Border Paringi Kwakha Kunoga Myanmar Galona Basarukta Myanmar Langakna Border Pillar number 81 asi Manipur gi Lamkai Lansinana Yungshilak Pasida Masamak Mapamadu Satunu Yengsilore Myanmar Langakna Niam Kaina Manipur gi Lam Loksinana Bohonaragli Basida Prime Minister na Atuba Matamne Miyeng Sangbiu Manipur gi Asingba Ngamkai Tasing na thamnaba border pillar niyam sumna yungnaba memorandum aduda pali kumja English ngani gataraga mangara Survey of India gi team amana Indo-Myanmar border yengsinbagi thabak satakibadu sabsaba thabak lokhanabasu taksili M Tombina lusingba kangbu aduna Union Minister of State Education and External Officers ki thaupuriba Rajkumar Ranjan ga unaduna Indo-Myanmar border da Myanmar na Manipur lamkhai Tansina border pillar number 81 Yungshilakli basi yengsinanaba memorandum pishinki suhari Prime Minister yauna pishinkiba memorandum aduda Manipur Democratic Alliance asi Manipur gi tuan political party mapani gi apun mani Myanmar laibakna Manipur gi lamda khopsilaktuna topography da akaiba pirakli basi athubada yengsinbiu hairi henasu pawsna report tauna phongdorakli Amaramdana Wangjing Tenthara BJP dagi Congress tagi BJP da songthok songsingi lan kankhalakli Mathang sahi angan masarukta pangthok kodoriba Manipur Legislative Assembly gi Mikhal Thakra da ngasilakpa sida kendra kaya da Mikhal gi thabak thauramsing kankhalakli Thawal district ki Wangjing Tentha AC gi oina Congress party toklaga BJP da songsinba BJP dagi toklaga Congress da songsinba gi thabak kankhanakli Kendra sigi MLA Paunam Brojena Congress Thadoptuna BJP the York Pasingi Tazaba Mangaloi Haina Fundukli Amaramda Kendra sigi Congress ki Mirab Oigitori Bahanigi Minister Moyangthem Himantana Thong Manaba Kunayama Semnaba Congress ta Kusamnana Satminasi Suhadi
ngasi kendra asigi Congress party gi miyoi kaya BJP da yaurakpagi okpagi thoramda wa ngangladuna MLA Paunam Brojena Congress thadoktuna BJP da yaurakpasing thajaba mangaloi haiki amasum phundrai haitoi colony degi MD Sher Khan amadi Langathel Maning Laikai de leba Sagol Sem Ibosa Singa ani gi yumda pangthokpa BJP da nawna yoroklaba miyoi sing okpugi thoramda Brojena party da nawna sanglakpa singbu taramna okhi Phundrai Haitro colony digi imung kunthraga mathoi amadi Langathel Maning Laikai digi imung mangagi miyoi sing BJP da yorakpada BJP Wangjing Tentha Mandal gi president O Sunil Kumar na BJP gi lengyan phi yanbidun taramna okhi MLA Brojena lusingduna BJP Wangjing Tentha Mandal gi marueba lusingba kaya sungasi gi thoramduda saruyakhi thoramduda MLA Brojena hakibada bot maya khaktada tat pa tawduna miyambo apang masibana aikhogi sakhot thorang kaya da thindali miyamna thamoi singna BJP da sagot pirakpa asina Wangjing Tentha kendra si sakhot lamjel da mamang saushilhalagani haibisi mayek singlabani miyam gi thajabadu kendra sigi mihut ama oina mahana kaidonungda mangaloi kendra sigi soka thorang gi thabak kaya paikhatpa cooperation PBU miyoi khujo kharana ayet apan pirakpa yawbana development work kaya da thindhali suhairi amaromda Wangjing Tentha Assembly constituency gi phundrai makha lekai da hana BJP gi worker oinama miyoi taraga mathoi nauna International Congress da yoroktuna hana gi minister Moirangthem Himanta bu sagotkre Kendra sigi polling number 34/39 digi pokpadagi mamit anima uraktraba BJP gi worker amabu Congress ta yorokre Kendra sigi BJP MLA na asan mirai naina thabak tawba amadi phundrai Muslim Bazar gi sokot thorang paikhat pidabana maram oiraga BJP thadolaga INC da yawbani haina nauna Congress ta sanglaglaba phundrai gi miyoi kyana phungdokhi nauna Congress ta sanglaglaba sing okpagi thoram ama phundrai makha lekai da pangthokhi thoram sigamari lenina Moirangthem Himantana haikibada Congress na lengak pairiba matamda minority Muslim gi yaifanaba program kya marum pekhatki amasum adubu BJP gi lengak lakpadagidi adugumba program amata uba phangkidre maramasina thong manaba khunayama semnaba INC da yawduna Congress ta khusamnana miyam punamak satminarasi sohaiki thoramduda Block Congress President S Gopeshwar Vice President N Jugindro Advisor L Siamo M Munal amadi Phazur Wanganglo M Tomba amadi Block Congress Committee gi thomi kya su saruyaki thoramadu da M Himantabu mathangi mikhal kendra sigi mihu thaganaba warep su lauki haina pausna su makhatana phongdorakte amaromda to papau amana center laingak na naga pistoki interlocutor amasum Nagaland gi Governor RN Rabibu Tamil Nadu gi Governor oina transfer thakre hari amasum Rashtrapati Bawandagi tholakpa sirolamagi matung ina leiba asigi president na governor ahum appoint tokhi nauna appoint tokhraba governor ahum gi marakta RN Rabi su yawkhibani loinana order asigi matung ina Assam gi governor Jagdish Mukhina Nagaland gi additional charge panbayabadi hawkiba sahi kharada NSN IM interlocutor RN Rabi amasum center gi marakta mari falaktabadagi naga pistok sathabada thinta handuna lakhibani hainasu source man makhatana report tawri paw silusilakpone yamna thajaninga oiba mafamdigi phangba pawma memda pijage lainga ka suspension of operation su sanadaba lalhaubalu Socialist Democratic Front of Kokiland SDFK gi commander in chief security force na nongmaina kaptuna Hatkhre hari pawsin hai thawdu asi ngasi ayuk pung amarom tarakpa matamda News-Churchandpur gi Manung sanba Khominthang village ta thokibani so hari amasum laikhidraba SDFK gi commander in chief adugi maming Lenmithang Hawkif Elis Moithang kawi haidi hanasu yamna thajaninga eba mafam digi phangma pawman makhatana phongdorakli hausikoi nadi myam pawsi matang sa luisinjarage amasum pathoksa gibra soikib lan kib yaursi myamna ngapigani matam gi maroibi I pawsing leptan myam update pijarake hainasu channel sigi makedi gi myam thamjari and thank you.